Manipur Circle News ki maikai dagi mayam mutaramna oksari ngasi numidang uramda phone ki pawsi da yawba I pawsing mayam da pijari tabdi yamna nuaitaba thodok ama oina diai tata na thomada mama macha leikhidre tabdi yamna nuaitaba lambi ki laibak thiba thodok amada ngasi ayuk pung tara khara helakpada Thombada District Hospital da layeng bachat khiba mama macha diai tata na thomadagi leikhidre hairi thaknabai singpuba diai tata amana thomada mama macha ni mak Thombada District Hospital gi mamang magdada leikhidabani hairi leikhidaba mama macha adu Thombada asoba pakhang khong lerak soibam mani thoi gi loinabi Premila sahi nufinipani amasung mahaki machanupa atomba Arjun sahi kunni Police tagi phangba pau gi matung ina leikhidaba Premila amasung Arjun kinetic Honda ama thauduna Thombada lomda laklaga Thombada District Hospital mapada leiba road divider mapada khamlaga leiringaida Imphal lomdagi kaksing tamna thorokpa laisna gi package drinking water purakpa diai tata amana thom ki bani hairi leikhidaba mama macha animak diai tata makhada leikhibadagi manakta leramba miyamna lawthoknaba honaki thodok aduda Premiladi mafam adumakta da leikhidre hairi masanupa Arjunti Imphal gi ras mede city da pukhatpagi lambi da leikhidabani Ibang manungdagi phangba pawgi matung inna leikhidраbi Premilagi machanupa Arjun kumja lisangani kunithoida Imphal West ki sangangaida leiba Harvard School da class 12 science pass toraba matungda medical entrance ki tuition yauduna leiribani hairi makok thongba dental college khangatpada rims dental college yaure Union Ministry of Health and Family Welfare na World Oral Health Day ga mari lenana lebak asigi khwaidagi makok thongba dental college ani khangatpada rims dental college yaure rims ki media sale na thadorok pachiro lamana hai rims na national ge thakta makok thongba college sing khangatpada yorokpa thangna na sahi ahum sure kumjale singani kulhomdoi kunmari amadi kunmanga da lebak asigi oina khwaidagi phaba dental college khangatpada Rims Dental College yaurkhibani hairi kumjali singani kulhumdoidagina ministry na laibak ki mafam sinba thungna World Oral Health Day gi thorom pangthoktuna lakhi sahi asigi oina March kundagi April kun phawba tha amasumna thorom asi pangthokhi Department of Pediatric amadi Preventive Dentistry na maru oiba thodang lauraga thorom asi pangthokhibani sahi chatruk ki matungda Russia da Mai gising pokhaikhre magnitude 3.0 youna yuha hakhre sahi chatrukki matungda hanbo oina Russia gi Kamchatka da leiba Krashenikov volcano pokhairakre haina Russia gi RIA State News Agency na phongdokhre leibak adugi Ministry for the Emergency Services na phongdorokhibagi matung ina mai gising pokhaikraba matungda manak nakna leiba Kuril Island da magnitude 3.0 youna yuha hakhi hairi maduna maram oraga Russia gi Kamchatka da tsunami thorakadra haibagi mipaiba poknari maigi sing pokhaibadagi kamthorokpa utna Pacific Ocean tamna sandorakhrabasu mafam adugi akoibada mi thoina khundadaba maramna thoidokna khudongthiningai di oide hairi Russia gi Directorate of the Ministry of Emergency Situation haiki madudi matamamada lamkoiba mioi kya mafam aduda laklamba tarabasu hojibaki oinadi lamkoiba amata mafam aduda lakhidaba maramna maigi sing pokhairak khudongthiningai oidre adumoinamak yuha harakhibana maram moiraga tsunami thokadra haibagi mipaibadi poknari hairi